ꯄꯥꯟꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯖꯩ꯫ ꯊꯃꯣꯏꯗ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ, ꯄꯥꯟꯊꯣꯏꯕꯤ ꯌꯥꯝ ꯅꯥꯟꯅ ꯀꯦꯔꯗꯨꯅ ꯂꯩꯃ ꯍꯣꯏꯗ ꯂꯥꯛꯏ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ? ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯊꯦꯡꯉꯅꯤꯌꯦ꯫ ꯂꯣꯏꯔꯦꯍꯦ, ꯊꯦꯡꯉꯣꯏ ꯀꯩꯁꯨ꯫ ꯄꯥꯟꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯗꯣ ꯑꯃꯗꯣ ꯂꯩꯈꯤꯕ꯭ꯔꯣ? ꯑꯃ ꯍꯥꯏꯗꯤ ꯀꯅꯥꯅꯣ? ꯑꯁ ꯌꯥꯏꯐꯕ꯫ ꯅꯨꯄꯤꯁꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ꯫ ꯄꯥꯟꯊꯣꯏꯕꯤꯅ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯍꯦ, ꯁꯨꯃꯨꯗꯕꯁꯤꯗ ꯍꯪꯕꯅꯤ꯫ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯀꯣ, ꯅꯪ ꯑꯩ ꯇꯤꯟꯅꯔꯛꯏꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯤ꯫ ꯅꯪꯒꯤ ꯅꯒꯨꯟ ꯐꯖꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯀꯌꯥꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯅꯨꯄꯤꯁꯦ ꯍꯟꯗꯛꯇꯤ ꯉꯥꯆꯤꯛ ꯄꯤꯛꯇ꯭ꯔꯨ ꯑꯃꯒꯤ ꯃꯇꯥꯡꯗꯒꯤ ꯊꯃꯣꯏꯗ ꯕꯁꯟꯇꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯕ ꯃꯥꯜꯂꯤꯀꯣ꯫ ꯄꯥꯟꯊꯣꯏꯕꯤꯅ ꯇꯠ, ꯅꯨꯄꯥ ꯀꯣꯏꯕ ꯀꯥꯏꯅ ꯉꯝꯖꯔꯔꯣꯏꯗ꯭ꯔꯣ? ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯥꯏꯐꯕ ꯆꯪꯂꯛꯏ꯫ ꯄꯥꯟꯊꯣꯏꯕꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯇꯟꯖꯥ ꯆꯥꯗꯅ ꯍꯦꯛ ꯆꯪꯉꯛꯏꯌꯦ, ꯂꯣꯏ ꯇꯥꯈ꯭ꯔꯖꯥꯠꯂꯣ? ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯑꯅꯤꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯕ? ꯏꯝꯐꯥꯜꯗ ꯐꯤ ꯁꯥꯕꯒꯤ ꯂꯪ ꯈꯔꯒ ꯄꯥꯟꯊꯣꯏꯕꯤꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯂꯩꯔꯨꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ, ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ꯫ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯀꯦ꯫ ꯍꯣꯏꯗ ꯌꯥꯏꯐꯕ꯫ ꯌꯥꯏꯐꯕ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯕꯤꯅ ꯑꯁ ꯇꯟꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯂꯩꯃꯅ ꯑꯃꯨꯛ ꯈꯪꯖꯔꯦ ꯏꯕꯦꯝꯃ, ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯔꯤꯗꯣ꯫ ꯌꯥꯝ ꯈꯪꯕꯤꯔꯦꯍꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯝꯐꯥꯜꯗ ꯂꯥꯛꯏ꯫ ꯗꯨꯀꯥꯟꯗ ꯄꯣꯠꯆꯩ ꯈꯔꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯀꯣꯟꯅꯗꯦ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯤꯒꯤ ꯐꯨꯔꯤꯠꯇꯤ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯥꯏꯐꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯅ ꯆꯦ ꯂꯩꯃ ꯅꯠꯇ꯭ꯔꯣ? ꯑꯌꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯂꯥꯛꯑꯣ ꯑꯩ ꯀꯥ ꯆꯪꯁꯦ꯫ ꯄꯥꯟꯊꯣꯏꯕꯤꯅ ꯈꯜꯂꯤ, ꯌꯨꯝꯁꯤꯗꯤ ꯆꯥꯎꯏꯍꯦ, ꯈꯨꯐꯖꯁꯤꯗꯤ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯦ꯫ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯄꯣꯠ ꯑꯝꯇ ꯂꯩꯔꯨꯒꯦ꯫ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯣꯏꯕꯤꯅ ꯑꯗꯣ ꯆꯦꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯄꯥꯟꯊꯣꯏꯕꯤ ꯀꯧꯋꯦ, ꯃꯌꯥꯝꯅ ꯊꯣꯏꯕꯤ ꯍꯥꯏꯅꯁꯨ ꯀꯧꯋꯦ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯌꯥ, ꯆꯦ ꯅꯪꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯐꯤꯒꯔꯁꯨ ꯈꯨꯠꯇ ꯑꯃ, ꯀꯩ ꯆꯥꯒꯦ ꯌꯥꯝ ꯐꯖꯩꯁꯦ ꯆꯦ? ꯄꯥꯟꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯏ, ꯊꯤꯕꯅꯤꯗ, ꯐꯖꯗꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯆꯦꯁꯦ ꯍꯌꯦꯡꯋꯥꯏ ꯗꯗꯥꯅ ꯏꯅꯝꯃꯒ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯗꯤ ꯑꯩꯗꯤ ꯍꯔꯥꯎꯗꯧꯁꯤ꯫ ꯄꯥꯟꯊꯣꯏꯕꯤ ꯏꯀꯥꯏꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯂꯩꯃꯅ ꯑꯗꯣ ꯅꯪꯗꯤ ꯑꯥꯗ ꯂꯥꯛꯅꯤꯡꯗ꯭ꯔꯣ? ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ, ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ, ꯁ꯭ꯀꯨꯜ ꯑꯗꯨꯝ ꯀꯥꯕꯅꯤꯅ, ꯑꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅꯗꯤ ꯂꯥꯛꯀꯅꯤ꯫ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯂꯥꯛꯑꯣ, ꯑꯕꯣꯛꯍꯣꯏꯅꯁꯨ ꯌꯥꯝ ꯎꯖꯅꯤꯡꯕꯅꯤ꯫ ꯌꯥꯏꯐꯕꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯗꯗꯥ, ꯆꯦ ꯄꯥꯟꯊꯣꯏꯕꯤꯗꯣ ꯆꯦꯛꯁꯤꯟꯅ ꯄꯨꯀꯣ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕ, ꯃꯕꯨꯛꯁꯨ ꯙꯃꯥꯗ ꯐꯩ, ꯑꯩꯗꯤ ꯐꯖꯩ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯌꯥꯏꯐꯕꯅ ꯊꯣꯏꯕꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ꯫ ꯄꯥꯟꯊꯣꯏꯕꯤꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯣꯏꯔꯥꯡ ꯑꯃꯨꯛ ꯌꯧꯔꯦ꯫ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, ꯂꯩꯃ, ꯅꯪ ꯆꯪꯉꯝꯃꯣ, ꯑꯩ ꯄꯥꯟꯊꯣꯏꯕꯤ ꯑꯝꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ꯫ ꯂꯩꯃꯅ ꯄꯥꯟꯊꯣꯏꯕꯤꯗ ꯃꯤꯠꯆꯤ ꯈꯠꯂꯤ꯫ ꯍꯣꯏꯗ, ꯂꯩꯍꯧꯔꯒꯦ ꯄꯥꯟꯊꯣꯏ ꯁꯅꯥ ꯏꯕꯦꯝꯃ꯫ ꯌꯥꯏꯐꯕꯅ ꯄꯥꯟꯊꯣꯏꯕꯤꯕꯨ ꯊꯤꯟꯕꯤꯔꯛꯏ꯫ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯃꯤ꯫ ꯗꯗꯥ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯄꯥꯟꯊꯣꯏꯕꯤ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯌꯥꯏꯐꯕꯅ ꯈꯥꯝꯃꯤ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯀꯔꯤ ꯍꯥꯏꯒꯦ? ꯌꯥꯏꯐꯕꯅ ꯈꯥꯎ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯟꯊꯣꯏꯕꯤꯗ ꯄꯤ꯫ ꯀꯩꯅꯣ ꯗꯗꯥ, ꯈꯥꯎ ꯃꯌꯥꯝꯁꯤꯕꯣ? ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, ꯄꯣꯠ ꯈꯔꯅꯦ, ꯑꯩꯅ ꯁꯤ ꯄꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯏꯆꯝ ꯆꯝꯅ ꯄꯤꯕꯅꯤ꯫ ꯐꯔꯦ, ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯌꯥꯏꯐꯕ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯌꯥꯏꯐꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯌꯥꯏꯐꯕꯅ ꯄꯤꯔꯝꯕ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯊꯪ ꯃꯊꯪ꯫ ꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯐꯨꯔꯤꯠꯇꯨꯅꯤꯅ꯫ ꯈꯥꯎ ꯑꯇꯩꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯦꯅꯕ ꯑꯥꯏꯇꯦꯝꯁ ꯑꯗꯨꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯤꯕꯅ ꯀꯩꯒꯤ? ꯃꯥꯅ ꯉꯁꯥꯏ ꯂꯩꯔꯝꯃꯨ ꯄꯣꯠ ꯂꯩꯔꯨꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯑꯁꯤ ꯂꯩꯕ ꯆꯠꯂꯨꯔꯤꯕ ꯑꯣꯏꯔꯦ꯫ ꯄꯥꯟꯊꯣꯏꯕꯤꯅ ꯐꯨꯔꯤꯠꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯤꯠꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫
ꯍꯌꯦꯡꯗꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯂꯤꯠꯂꯒ ꯃꯥꯅ ꯂꯩꯔꯛꯄ ꯀꯦꯅꯕ ꯃꯌꯥꯝꯁꯤꯅ ꯈꯔ ꯀꯦꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯃꯤꯡꯁꯦꯜꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯅꯦ꯫ ꯃꯥ ꯁꯣꯏꯗꯅ ꯉꯥꯎꯔꯝꯕꯅꯦ ꯑꯩꯉꯣꯟꯗ꯫ ꯉꯥꯎꯔꯝꯃꯣꯏꯗ, ꯋꯥꯁꯨ ꯏꯉꯥꯡ ꯉꯥꯡꯗꯦ ꯃꯥꯗꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯤꯅ? ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯎꯖꯅꯤꯡꯉꯤ, ꯌꯦꯡꯖꯅꯤꯡꯉꯤ꯫ ꯎꯔꯒꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ, ꯎꯗ꯭ꯔꯒꯅ ꯑꯃꯨꯛ ꯈꯣꯏꯔꯥꯡꯉꯤ, ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯃꯒꯤ ꯌꯨꯝꯗ ꯂꯩꯃ ꯌꯥꯏꯐꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯗꯥ, ꯀꯩꯗꯧꯔꯤꯅꯣ? ꯌꯥꯏꯐꯕꯅ ꯒꯦꯝ ꯁꯥꯟꯅꯔꯝꯕꯅꯦ, ꯀꯩꯗꯧꯔꯒꯦ? ꯂꯩꯃꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯍꯥꯏꯌꯨꯅꯦ꯫ ꯂꯩꯃꯅ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯗ ꯉꯥꯎꯖꯕ ꯃꯤ ꯑꯃ ꯂꯩꯔꯦ꯫ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯨꯄꯤꯗꯣ ꯃꯁꯛꯁꯨ ꯗꯃꯥꯗ ꯐꯖꯩ, ꯌꯥꯝ ꯂꯦꯝꯃꯤ, ꯏꯪ ꯇꯞꯄꯤ, ꯏꯄꯪ ꯄꯪꯖꯩ꯫ ꯑꯗꯣ ꯈꯔꯗꯤ ꯂꯥꯏꯔꯔꯦ꯫ ꯌꯥꯏꯐꯕꯅ ꯑꯃꯨꯛ, ꯑꯣ, ꯉꯥꯎꯔꯨꯅꯨ ꯍꯥꯏꯌꯣ꯫ ꯅꯨꯄꯤꯗ ꯊꯥꯖꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯃꯅꯤ꯫ ꯗꯗꯥ ꯅꯪ ꯈꯪꯅꯔꯝꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ? ꯀꯥꯏꯅꯈ꯭ꯔꯕꯣ? ꯌꯥꯏꯐꯕꯅ, ꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯗ꯫ ꯑꯗꯣ ꯑꯩꯉꯣꯟꯗ ꯉꯥꯎꯋꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯂꯩꯃꯅ ꯑꯃꯨꯛ, ꯍꯥꯏꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯗꯗꯥꯗꯤ ꯅꯨꯄꯤꯗ ꯊꯥꯖꯗꯦ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯌꯥꯏꯐꯕꯅ ꯅꯣꯛꯂꯒ, ꯍꯥꯏꯔꯛꯑꯣꯁꯦ꯫ ꯍꯥꯏꯔꯔꯣꯏꯒꯦꯗ꯫ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯤꯗꯤꯕ, ꯉꯁꯤ ꯍꯥꯏꯗ꯭ꯔꯁꯨ ꯅꯣꯡꯃꯗꯤ ꯍꯥꯏꯌꯨꯀꯣ꯫ ꯃꯁꯛꯇꯨꯗꯗꯤ ꯈꯪꯒꯦ ꯑꯩꯁꯨ꯫ ꯂꯩꯃꯅ ꯑꯃꯨꯛ, ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯒꯦꯀꯣ ꯗꯗꯥ ꯐꯖꯕ꯫ ꯌꯥꯏꯐꯕ ꯅꯣꯛꯏ꯫ ꯂꯩꯃꯅ, ꯁꯥꯟꯅꯍꯧꯔꯣ ꯅꯪꯒꯤ ꯒꯦꯝꯗꯣ꯫ ꯂꯩꯃ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯌꯥꯏꯐꯕ ꯃꯊꯟꯇ ꯀꯥꯗ ꯂꯩꯍꯧꯏ꯫ ꯈꯜꯂꯤ ꯋꯥꯈꯜꯗ, ꯑꯩꯉꯣꯟꯗ ꯉꯥꯎꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯗꯁꯨ ꯊꯥꯖꯕꯗꯤ ꯊꯝꯂꯔꯣꯏ꯫ ꯂꯩꯔꯝꯃꯤꯀꯣ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯉꯥꯎꯖꯕ ꯑꯃ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯑꯔꯨꯟꯅ, ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯃꯤ ꯑꯃ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏꯗ? ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ꯫ ꯒ꯭ꯌꯥꯟ తాꯕ ꯅꯠꯇꯦ, ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦ꯫ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯕ ꯂꯦꯞꯄꯗ꯫ ꯑꯔꯨꯟꯅ ꯑꯃꯨꯛ, ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ, ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯌꯥꯏꯐꯕꯅ, ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯁꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯊꯤꯜ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯐꯥꯎꯗꯕ꯭ꯔꯥ ꯁꯤꯅꯤ꯫ ꯑꯔꯨꯟꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯁꯣꯝꯗꯅ ꯗꯣꯂꯤꯒ ꯆꯤꯡꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯗꯣꯂꯤꯅ, ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏꯔꯕ ꯅꯪ? ꯆꯤꯡꯂꯦꯝꯕꯤꯅ ꯑꯃꯨꯛ, ꯈꯪꯗꯦ ꯗꯣꯂꯤ, ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇꯪ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯦ, ꯑꯩꯅꯗꯤ ꯀꯃꯥꯏ ꯍꯥꯏꯔꯨꯅꯤ? ꯗꯣꯂꯤꯅ ꯅꯣꯛꯂꯒ, ꯅꯨꯄꯤ ꯑꯃ ꯌꯥꯝ ꯊꯨꯅ ꯍꯣꯡꯉꯤꯗ꯫ ꯆꯤꯡꯂꯦꯝꯕꯤ ꯏꯀꯥꯏꯅ, ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ ꯅꯪ, ꯃꯤꯅ ꯏꯀꯥꯏꯔꯤꯀꯥꯟꯁꯤꯗ꯫ ꯗꯣꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯐꯅꯤ ꯐꯅꯤ, ꯑꯩ ꯁꯤꯟꯖꯔꯛꯀꯦ꯫ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ? ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤꯀꯣ? ꯆꯨꯝꯃꯤ, ꯋꯥꯔꯧꯐꯝ ꯊꯣꯛꯏ꯫ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯣꯡꯃꯇ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕꯤꯈꯤꯗꯦ, ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯈꯤ꯫ ꯗꯣꯂꯤꯅ ꯑꯃꯨꯛ, ꯌꯥꯔꯦꯀꯣ, ꯌꯥꯝ ꯏꯃꯣ ꯑꯣꯏꯁꯤꯜꯂꯛꯑꯅꯨ, ꯑꯩꯅ ꯌꯥꯅꯕ ꯂꯣꯏ ꯁꯤꯟꯖꯔꯒꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯌꯥꯏꯐꯕꯗ ꯂꯣꯟꯅ ꯂꯣꯟꯅ ꯑꯃꯨꯛ ꯌꯦꯡꯖꯩ꯫ ꯃꯥ ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕ, ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯝꯕꯅꯤ꯫ ꯗꯣꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯅ ꯅꯪꯅ ꯌꯦꯡꯕꯒꯤ ꯇꯔꯟ ꯑꯃꯨꯛ ꯇꯥꯔꯕꯣ? ꯆꯤꯡꯂꯦꯝꯕꯤꯅ, ꯑꯁ ꯇꯣꯛꯑꯁꯦ, ꯑꯗꯣ ꯃꯥꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨꯀꯣ꯫ ꯗꯣꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯐꯅꯤ ꯐꯅꯤ ꯁꯅꯥꯌꯥꯊꯪ꯫ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ꯫ ꯗꯣꯂꯤ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯌꯥꯏꯐꯕ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ꯫ ꯀꯩꯗꯧꯔꯒꯦ ꯗꯣꯂꯤ? ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯆꯤꯡꯂꯦꯝꯕꯤꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯦ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ ꯃꯥꯅ? ꯑꯩꯕꯨ ꯊꯣꯛꯂꯒꯨꯝꯁꯤꯔꯅꯦ? ꯍꯣꯏ ꯐꯔꯦ, ꯃꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯨꯔꯒꯦ꯫ ꯍꯣꯏ, ꯃꯥ ꯀꯥꯏ ꯂꯩꯍꯧꯒꯦ? ꯗꯣꯂꯤꯅ, ꯃꯄꯥꯟꯗ ꯂꯩꯍꯧꯕꯅꯦ꯫ ꯌꯥꯏꯐꯕꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ, ꯌꯥꯏꯐꯕ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯌꯥꯏꯐꯕ ꯇꯞꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫
Makhoi ani wa amatta ngangnade. Chinglembina khali aibu kari haidono mi masu kokorake haide ikairamganiga amta khangda jala khangde mi sum tumi layemi masinu pase yaifavana shukhali kaino mana wari sanasena kauraga tumi larisina aibu changlasirane Chinglembina mamai adu tapna non khalaktuna yaifabada hairai ai tunginaraktradi kaidarage yamaina dadai nangna hainadaba thabak ai tararoi khankhre Chinglembina amok hoi ai yamna hainaramde adubu ngasidagidi hainarani yaifaba punganga I Chinglembina aina nangwanda thina ngangkhiba chaikhiba mayam adugidamak aibu ngakpiyo aibu thamoi pande haina khalamgani aishu khange adubu ai sumini minungshi haibado masak khange yaifabana nangna haininglibase karino Chinglembina gyan tadra haise yaifabana amu tade Chinglembina khali asugyam pang manupasibu kari nupano aibu kamai haiduno mi ho nungshi haiba natraga magise khangna khangsina jibra nang nungshi haiba ai changage wahai du hairam laga Chinglembi class manungda changki yaifavadi tuminna wa amatta ngangdana laihawi mangla taibangla mathanta khanjari aibu mangla taibangla tawrishibo hausakidubu Chinglembi rane manida mahakni aduga aina tariba mayamsibu chumlibrane thadi thazakidreda school suti thare Chinglembi mapanda yaifava thoklakpa ngairi yaifava su thoklakle nangi phone number pirao haira I Chinglembina yaifava ingangakna ha hoi yaifava che machet amada magi phone number iduna piki Chinglembina ai horen call tarake ko pairo ko ai chalukhige Chinglembi chatkhre yaifaba Chinglembina chatkhiba maikaida yengduna laihawi arunna bumper house ima faurine nangde yaifavana hairai kari numino ngase sibo gyan gamta tadreda arunna amo nupi mana dum henjila ine yam advance ori haizariba nupi na pama ati yam bera kana pami haibani ko nupa mayum daga hetala haibani yaifavano I nang suzazat arunna amo yam nungsirakpa male magise yaifavana aidi thazadribu nungsi hawroibo matam lairingai nungsi na hawro